ꯑꯗꯨꯒꯤ ꯁꯛꯐꯝꯗꯣ ꯀꯥꯟꯅꯕ ꯑꯃ ꯂꯥꯛꯀꯅꯤ ꯀꯩꯅꯣ ꯈꯪꯕ꯭ꯔꯥ ꯃꯪꯀꯤ ꯂꯥꯛꯄꯗ ꯇꯥꯟꯅꯕ꯭ꯔꯥ ꯑꯗꯨꯁꯨ ꯌꯥꯏ ꯑꯗꯨ ꯅꯠꯇꯕꯗ ꯌꯥꯝꯅ ꯃꯌꯥꯝꯒꯤ ꯂꯩꯕꯥꯛꯀꯤ ꯑꯣꯏꯅ ꯀꯥꯟꯅꯒꯗꯕ ꯊꯕꯛ ꯑꯃ ꯂꯩ ꯇꯥꯅꯤꯡꯗꯔꯦ ꯂꯩꯕꯥꯛꯀꯤ ꯑꯣꯏꯅ ꯀꯥꯟꯅꯔꯔꯣꯏ ꯑꯩ ꯉꯝꯃꯔꯣꯏ ꯂꯩꯕꯥꯛꯀꯤ ꯑꯣꯏꯅ ꯀꯥꯟꯅꯒꯗꯧꯕꯗꯤ ꯗꯨꯔꯒꯥ ꯄꯨꯖꯥꯒꯤ ꯃꯇꯝꯗ ꯃꯆꯥ ꯊꯣꯏꯁꯨ ꯁꯧꯒ꯭ꯔꯤ ꯃꯔꯨ ꯍꯨꯟꯕ ꯍꯩꯔꯦ ꯃꯌꯥꯝ ꯗꯦꯜꯂꯤꯗ ꯅꯣꯡ ꯀꯥꯕꯛ ꯀꯥꯕꯛ ꯆꯨꯕꯤꯔꯛꯑꯦ ꯑꯗꯨ ꯅꯨꯡꯁꯤꯠꯁꯦ ꯑꯃꯨꯛ ꯁꯤꯠꯂꯒ ꯂꯣꯏ ꯍꯨꯝꯇꯣꯛꯈꯤꯗꯣꯔꯕ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯗ ꯀꯩꯅꯣꯁꯤꯗꯤ ꯃꯈꯥꯗꯤ ꯈꯔ ꯆꯣꯠꯍꯧꯔꯦ ꯍꯥꯏꯇꯥꯔꯦ ꯉꯁꯤ ꯑꯗꯨꯅ ꯂꯩ ꯁꯤꯗ ꯊꯝꯃꯝꯕꯁꯤꯁꯨ ꯑꯩꯈꯣꯏ ꯁꯣꯝꯗ ꯂꯣꯏ ꯊꯥꯡꯇꯣꯛꯑꯦ ꯅꯨꯡꯁꯤꯠꯇꯨꯗ ꯃꯔꯤ ꯑꯃ ꯇꯠꯂꯝꯃꯦꯅꯦ ꯇꯧꯔꯤꯁꯦ ꯃꯌꯥꯝꯁꯤ ꯃꯝꯗꯤ ꯃꯝꯃꯕꯅꯤꯀꯣ ꯑꯩꯅ ꯐ꯭ꯂꯥꯁ ꯊꯥꯟꯕꯗꯨꯗ ꯉꯥꯟꯕ ꯃꯥꯜꯂꯤꯁꯦ ꯁꯤꯗ ꯅꯦꯠ ꯃꯔꯤ ꯑꯃ ꯇꯠꯊꯔꯦ ꯀꯗꯥꯏꯗꯩꯅꯣ ꯇꯠꯂꯤꯁꯦ ꯀꯔꯣꯝꯗꯩꯅꯣ ꯇꯠꯂꯛꯏꯅꯣ ꯁꯤ ꯃꯔꯤꯁꯦ ꯂꯣꯏ ꯇꯠꯂꯤ ꯌꯣꯠꯁꯦ ꯈꯣꯏꯗꯔꯛꯏꯔ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯗꯨꯒ ꯄꯣꯠꯁꯤꯁꯨ ꯃꯇꯥꯏꯗ ꯂꯣꯏ ꯆꯤꯡꯊꯣꯛꯏꯁꯦ ꯃꯌꯥꯏꯗ ꯊꯅꯝꯕꯗꯣ ꯑꯁꯣꯝꯒꯤ ꯃꯇꯥꯏꯗꯁꯨ ꯂꯣꯏ ꯆꯤꯡꯊꯣꯛꯄꯅꯤ ꯑꯗꯨ ꯅꯦꯠꯁꯦ ꯂꯣꯏ ꯈꯣꯏꯗ ꯂꯩꯔꯝꯃꯦ ꯀꯥꯈꯠꯂꯝꯕ ꯐꯩꯅꯦ ꯑꯝꯇ ꯁꯦꯝꯕꯤꯈꯤꯒꯦ ꯅꯦꯠꯁꯦ ꯂꯣꯏ ꯍꯥꯡꯇꯣꯛꯄꯤꯔꯦ ꯍꯧꯖꯤꯛ ꯑꯇꯤꯌꯥꯁꯨ ꯅꯨꯡꯊꯤꯟꯒ ꯃꯥꯜꯂꯦ ꯐꯣꯟꯁꯤꯗ ꯀꯩꯅꯣ ꯊꯥꯟꯕꯒꯤꯀꯣ ꯁꯤꯗꯗꯤ ꯌꯥꯝ ꯉꯥꯟꯅ ꯑꯩꯅ ꯐ꯭ꯂꯥꯁ ꯊꯥꯟꯕꯅꯦꯕꯀꯣ ꯐ꯭ꯂꯥꯁ ꯊꯥꯟꯕꯒꯤ ꯀꯩꯅꯣ ꯇꯧꯔꯦ ꯈꯔ ꯉꯥꯟꯅ ꯎꯔꯦ ꯑꯁꯦꯡꯕꯒꯤꯗꯤ ꯃꯝꯃꯛꯑꯕꯅꯤ ꯃꯝꯕ ꯍꯥꯏꯁꯦ ꯅꯣꯡꯅ ꯃꯝꯈꯤꯕꯗꯣ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯁꯨ ꯑꯣꯏꯁꯜꯂꯛꯑꯒ ꯉꯁꯤꯅ ꯅꯣꯡꯅ ꯈꯔ ꯉꯟꯅ ꯃꯝꯈꯤꯕ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯂꯣꯏ ꯍꯥꯡꯇꯣꯛꯄꯤꯔꯒ ꯀꯩꯅꯣ ꯇꯧꯔꯒꯦ ꯄꯣꯠꯁꯤꯡꯁꯦ ꯉꯁꯥꯏꯒꯤ ꯃꯄꯥꯟꯗ ꯂꯣই ꯊꯥꯡꯇꯣꯛꯎꯔꯕꯅꯤ ꯃꯇꯥꯏꯗ ꯑꯗꯨꯒ ꯑꯩꯅ ꯅꯦꯠꯁꯤꯁꯨꯈꯔ ꯅꯥꯟꯊꯣꯛꯑꯦꯅ ꯁꯤꯁꯨ ꯄꯨꯡꯈꯠꯂ ꯊꯝꯃꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯌꯥꯝꯁꯦ ꯁꯤ ꯌꯦꯟꯗꯦꯝꯒꯥꯁꯦ ꯕꯛꯂꯧ ꯐꯒꯠꯂꯛꯑꯅꯤꯁꯦ ꯅꯍꯥꯟꯈꯩ ꯅꯣꯡ ꯆꯥꯗꯕ ꯀꯨꯏꯔꯕꯅꯤ ꯑꯗꯣ ꯍꯌꯦꯡꯗꯤ ꯃꯁꯥ ꯂꯣꯏ ꯇꯦꯛꯈꯠꯂꯛꯑꯅꯤ ꯅꯨꯡꯁꯤꯠꯁꯦ ꯑꯃꯨꯛ ꯁꯤꯗꯩꯗꯅꯦꯕ ꯑꯃꯨꯛ ꯂꯣꯏ ꯍꯨꯝꯃꯤꯁꯦ ꯅꯣꯡꯗꯤ ꯈꯣꯡꯕ ꯂꯥꯎꯕ ꯇꯧꯔꯤ ꯅꯍꯥꯟꯃꯨꯛꯁꯨ ꯁꯨꯃꯥꯏꯅ ꯈꯣꯡꯕ ꯂꯥꯎꯕ ꯇꯧꯔꯒ ꯗꯞ ꯇꯧꯔꯒ ꯑꯗꯨꯝ ꯄꯨꯡꯍꯥꯡ ꯍꯥꯡꯉ ꯅꯣꯡ ꯆꯨꯗꯅ ꯇꯣꯛꯈ꯭ꯔꯦꯕꯀꯣ ꯑꯗꯣ ꯉꯁꯤꯗꯤ ꯈꯔꯗꯤ ꯆꯨꯔꯦ ꯃꯌꯥꯝ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛ ꯃꯁꯔꯨꯝꯒꯤ ꯃꯇꯝ ꯌꯧꯔꯛꯑꯕꯅꯤꯅ ꯌꯨꯝꯂꯣꯝꯗꯗꯤ ꯑꯩꯈꯣꯏ ꯆꯦꯡꯒꯨꯝꯒꯤ ꯃꯇꯝꯅꯤꯅ ꯆꯦꯡꯒꯨꯝ ꯌꯥꯝ ꯆꯥꯔꯝꯒꯅꯤ ꯑꯩꯈꯣꯏꯗꯤ ꯁꯤꯗ ꯆꯦꯡꯒꯨꯝ ꯁꯧꯗꯕꯅꯤꯅ ꯕ꯭ꯂꯦꯁꯤ ꯑꯣꯏꯅ ꯀꯟꯅ ꯁꯥ ꯂꯩꯔꯤ ꯆꯦꯡꯒꯨꯝ ꯌꯥꯝ ꯃꯥꯟꯅꯕ ꯁꯥꯔꯤ ꯃꯥꯏꯁꯦ ꯀꯗꯥꯏ ꯀꯩꯅꯣ ꯇꯧꯔ ꯀꯗꯥꯏꯗ ꯌꯦꯡꯉ ꯁꯥꯔꯤꯅꯣ ꯈꯪꯗꯦ ꯅꯪꯒꯤ ꯆꯦꯡꯒꯨꯝꯁꯤꯗꯤ ꯐꯧꯋꯥꯛꯅꯦ ꯐꯖꯩꯌꯦ ꯌꯥꯝ ꯍꯩꯌꯦ ꯀꯅꯥꯗ ꯌꯦꯡꯉ ꯁꯦꯝꯃꯤꯅꯣ ꯑꯗꯨꯕꯨ ꯀꯥꯏꯗ ꯌꯦꯡꯉꯤꯅꯣ ꯀꯃꯥꯏꯅ ꯈꯪꯉꯤꯅꯣ ꯑꯗꯣ ꯅꯪ ꯑꯗꯨꯝ ꯈꯪꯕ ꯌꯥꯝ ꯍꯩꯔꯦ ꯃꯁꯔꯨꯝꯁꯦ ꯍꯥꯎꯔꯅꯤ ꯕ꯭ꯂꯦꯁꯤꯅ ꯁꯦꯝꯕ ꯃꯁꯔꯨꯝꯁꯦ ꯌꯥꯝ ꯍꯩꯔꯦꯀꯣ ꯚꯦꯔꯤ ꯒꯨꯗ ꯃꯣꯔꯅꯤꯡ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯅꯣꯡ ꯆꯨꯈꯤꯕꯒꯤ ꯑꯩꯈꯣꯏꯅ ꯄꯣꯠ ꯊꯥꯡꯇꯣꯛꯀ ꯊꯥꯡꯖꯤꯟꯒ ꯇꯧꯕꯗꯣ ꯑꯗꯨ ꯍꯥꯏꯐꯦꯠ ꯎꯠꯂꯛꯀꯦ ꯉꯁꯤ ꯑꯌꯨꯛꯁꯤꯗꯗꯤ ꯄꯣꯠꯁꯦ ꯌꯥꯝ ꯊꯤꯅ ꯐ꯭ꯔꯦꯁ ꯑꯣꯏꯅ ꯂꯩꯔꯝꯃꯦ ꯍꯥꯏꯗꯤ ꯀꯩꯅꯣ ꯉꯔꯥꯡ ꯅꯣꯡ ꯀꯥꯕꯛ ꯈꯔ ꯈꯤꯛꯈꯤꯕ ꯈꯤꯇꯪ ꯆꯨꯈꯤꯕꯗꯣ ꯑꯗꯨꯗꯨꯅ ꯂꯣꯏꯅꯃꯛ ꯄꯣꯠꯁꯤꯡꯁꯦ ꯃꯃꯣꯟ ꯅꯣꯛ ꯂꯩꯔꯝꯃꯦ ꯍꯥꯏꯇꯥꯔꯦ ꯃꯣꯏ ꯎꯕꯗ ꯑꯩꯈꯣꯏꯁꯨ ꯌꯥꯍꯧꯔꯛꯄꯗ ꯅꯨꯡꯉꯥꯏ ꯑꯗꯨꯃꯛꯄꯨ ꯌꯥꯍꯧꯔꯛꯄꯁꯤꯗ ꯑꯃꯨꯛ ꯈ꯭ꯋꯥꯏꯗꯒꯤ ꯕꯦꯔꯥ ꯑꯃꯅ ꯀꯩꯅꯣ ꯂꯥꯛꯑꯝꯃꯦ ꯌꯣꯡ ꯂꯥꯛꯑꯝꯃꯦ ꯍꯧꯖꯤꯛꯇ ꯑꯩꯅ ꯇꯥꯟꯊꯣꯛꯈꯤꯗ ꯉꯥꯏꯔꯤ ꯑꯗꯩꯗ ꯑꯩꯁꯦ ꯚꯤꯗꯤꯑꯣ ꯅꯝꯕꯗꯣ ꯑꯩ ꯀꯩꯅꯣ ꯃꯊꯛꯇ ꯄꯨꯈꯠꯂꯛꯇꯕ ꯑꯩꯗꯤ ꯆꯨꯝꯅ ꯁꯨꯝ ꯀꯥꯈꯠꯂꯛꯄ ꯚꯤꯗꯤꯑꯣ ꯅꯝꯕꯒꯤ ꯚꯥꯞ ꯇꯧꯍꯧꯗꯕꯗꯨꯅ ꯃꯣꯏꯗꯤ ꯇꯥꯟꯈ꯭ꯔꯒꯅꯤ ꯁꯤ ꯃꯌꯥꯡꯇꯣꯟ ꯐꯖꯕ ꯁꯨꯃꯥꯏꯅ ꯁꯤꯒꯤꯁꯨ ꯁꯨꯃꯥꯏꯅ ꯍꯧꯕꯅꯦꯕ ꯁꯤꯒꯤꯁꯦ ꯌꯦꯡꯉꯣ ꯂꯣꯏꯅ ꯀꯩꯅꯣ ꯇꯧ ꯁꯤ ꯂꯣꯏ ꯐꯨꯛꯇꯠꯂꯒ ꯒꯝꯂꯥꯁꯦ ꯃꯣꯏꯅ ꯆꯤꯡꯊꯠꯂꯒ ꯁꯤ ꯃꯈꯥ ꯊꯥꯗꯕꯩ ꯒꯝꯂꯥꯒꯁꯦ ꯂꯣꯏ ꯊꯨꯒꯥꯏꯔꯝꯃꯦꯕ ꯌꯣꯡꯁꯦ ꯄꯨꯔꯥ ꯒ꯭ꯔꯨꯞꯅꯦꯕ ꯅꯍꯥ ꯑꯣꯏꯕ ꯈꯔꯁꯨ ꯌꯥꯎꯏ ꯑꯗꯒꯤ ꯈꯔ ꯆꯍꯤ ꯂꯩꯁꯜꯂꯕ ꯈꯤꯇꯪ ꯆꯍꯤ ꯃꯌꯥꯏ ꯆꯜꯂꯕ ꯑꯩꯈꯣই ꯃꯤꯗ ꯍꯥꯏꯔꯒ ꯆꯍꯤ ꯅꯤꯐꯨꯃꯨꯛ ꯁꯨꯔꯕ ꯃꯤꯒꯤ ꯁ꯭ꯇꯦꯖ ꯍꯥꯏꯇꯥꯔꯦꯅꯦ ꯌꯣꯡꯗꯅꯤꯀꯣ ꯍꯥꯏꯁꯦ ꯑꯗꯣ ꯑꯗꯨꯒꯨꯝꯕ ꯌꯣꯡꯁꯨ ꯌꯥꯎꯔꯛꯑꯦꯕ ꯃꯦꯆꯤꯌꯣꯔ ꯑꯣꯏꯕ ꯑꯆꯧꯕ ꯃꯣꯏ ꯒ꯭ꯔꯨꯞ ꯑꯣꯏꯅ ꯂꯥꯛꯑꯒ ꯃꯣꯏꯁꯦ ꯍꯩꯅꯧꯁꯦ ꯆꯥꯕ ꯂꯥꯛꯏꯕ꯭ꯔꯥ ꯍꯩꯅꯧ ꯍꯧꯖꯤꯛ ꯍꯥꯎꯔꯛꯄꯁꯤꯗ ꯑꯗꯣ ꯍꯩꯅꯧꯁꯤ ꯈꯛ ꯆꯥꯔ ꯆꯠꯈ꯭ꯔꯗꯤ ꯐꯩ ꯀꯩꯅꯣ ꯇꯧꯔꯒ ꯄꯣꯠ ꯆꯩ ꯑꯃꯨꯛ ꯅꯩꯈꯥꯏꯔ ꯆꯠꯄꯁꯦ ꯍꯦꯛꯇ ꯄ꯭ꯔꯥꯟ ꯆꯥꯛꯄꯀꯣ ꯑꯗꯣ ꯑꯃꯕꯨ ꯑꯣꯏꯔꯦ ꯂꯩꯍꯧꯔꯤꯕ ꯄꯣꯠ ꯆꯩ ꯈꯔꯁꯤꯗꯤ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯗꯤ ꯐ꯭ꯔꯦꯁ ꯑꯣꯏꯔꯒ ꯂꯩꯕꯁꯦ ꯉꯁꯤ ꯑꯗꯣ ꯍꯣꯔꯦꯟ ꯅꯨꯡꯊꯤꯟ ꯑꯃꯨꯛ ꯀꯩ ꯇꯧꯕ ꯉꯁꯤ ꯅꯨꯡꯊꯤꯟꯁꯤꯒ ꯈꯟꯗꯕꯤꯗ ꯑꯣꯏꯅ ꯊꯝꯃꯒꯦ ꯇꯧꯅꯤ ꯉꯁꯤꯁꯦ ꯇꯦꯝꯄꯔꯦꯆꯔꯁꯦ 40ꯒꯤ ꯃꯈꯥꯗꯤ ꯎꯠꯂꯦꯕꯀꯣ ꯑꯗꯨꯗꯨꯅ ꯅꯨꯡꯁꯥ ꯈꯤꯇꯪ ꯑꯃꯨꯛ ꯌꯩꯍꯟꯁꯤꯔ ꯑꯃꯨꯛ ꯈꯜꯂꯤ ꯑꯗꯨ ꯌꯦꯡꯉꯒꯦ ꯃꯌꯥꯝ ꯌꯦꯟꯗꯦꯝꯒꯥꯁꯦ ꯑꯃꯨꯛ ꯐ꯭ꯔꯦꯁ ꯑꯣꯏꯅ ꯎꯕꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏ
Hello mayam. Ngasi ngarang nong tagibagi ngasi nungsa yaibase nungairibane ngasi mangaire nungsa yaibase nungairese. So because haidi injang na pising mai makomdi ising sum hijen bagi yaisan bado. Betman makom suri ayub angan bani ko ngasi se ayub angan mandai hawre ngasi video. Food pati cholang gini ye. Kangye. Mak kakan. Tu. Nasal na kayo mama. Hindi makada intro on. Sige makada jangan pop. Sige lang. So aside sila yun. Na aside si makada sila yun. Ano yung makada diyan. Yang kan Heidi. Chogri katila chogri hinga no. Marujra. Maru tu pura mapung phare. Kaya daw hadi yamna yaisanbadi nati laibakse bongbong laubagi khitang yaisalaga sombada sasat namun tawbido adudi oye akogi laibak sigi laibakse yamna phai aidi karigumba hongadi laibakse puninge haba aina ga kada Hawije handaki mu hunya ne. hobra yengje Hobra nati mapung phare ne. tawbi mapan amu To yang mapung phare ba. aingonda hapo maka sida jam lay Kakadro ne. Si madi kai no to bro. Tawde man ai sato tar bo ne. haugadra Kadabi hawri de ne sila. Mapung phare ba ne sine e hawgalapaga mapan sat len to gibido. Mana sangi yong to. mati ne awre sisi makadam Sina handaki sagri aniyak sugi. Inba ya. Ya hadi haubaga dum mapa lakre ndawbo sabui ni ko da maru si country kang lairame ba Mapung pura phara ma ba. Aji yenge de he ningjang ga mathak yore ta kaw bu ko. hullaga yengje kan sanakan jamna adugi thangna bada su lay Lai poi pulap sat ki ba kang gudin. si makhada jo me yauri Sangi. maton jong kala bada takkini ba si makhong hida dum konjanjira ayam sida leire sabri over yenge Ini mayang ki. pikna marunggar pipok na zat hangam manung gise zathokini na sabri jis maina mapanda na thangba sinadi yadre di jak kano se laitre ba yenge ma anga hore am ta chaluge Thoi jo hoji ya hora ga mathak ta dum ka khale ma jo. Isai haipet sa ga la engang ga matam isai ro ji ki debo. Kari isai no khunung isai ro nang la i debo. Ana. Ado sidai da sagri maru ji khoi ni hek pado sigai ji thamage kangalaga aduga sigai ji hoji khunjan birage sigai hobuda tharni ka su ngam ponte ko hade yam go sagri maru ne andaki second round gi kano to na ha yam di hapo no ani dang hapo ya sana kunjala ko ngam ani hum galor ndego sai amu hapo sai da amani galor very good masa thoiju sogri maru hunba heire ma'am hapsel sai khara hapsel hana hangam ju kitang hunjin gram ne jaga je lektre do sijina khara chot awni ne sidana hawbugi chance wange atai jide hekta nungsa sara kan de khara kang muni na ko adugi sidai de hunjan birage hangam ko phoidala chathokra loire sogri jina khara chaholaga phukdala thana na haidi mathang maron gi oina na ba haitare hawri jina muk loisalakpagi
ꯑꯃꯃꯨꯛ ꯆꯥꯅꯅꯕ ꯁꯤꯖꯟ ꯆꯥꯎꯈꯠꯂꯛꯄꯒ ꯆꯥꯅꯅꯕ ꯂꯩꯁꯤ ꯄꯄꯥꯗꯤ ꯄꯄꯥ ꯈꯪꯗꯦ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯉꯁꯥꯏꯗꯤ ꯕꯦ ꯉꯥꯡꯉꯝꯃꯒ ꯀꯗꯥꯏ ꯆꯠꯈ꯭ꯔꯅꯣ ꯈꯪꯗꯦ ꯁꯝꯁꯦ ꯄꯨꯜ ꯂꯣꯏꯔꯒꯅꯦ ꯄꯄꯥ ꯊꯤꯔꯨꯁꯤ ꯃꯊꯛꯇ ꯀꯥꯔꯝꯗꯧ ꯃꯥꯜꯂꯦ ꯀꯔꯝꯕ ꯃꯥꯜꯂꯦ ꯌꯦꯡꯉꯨꯁꯤꯔꯥ ꯑꯩꯈꯣꯏꯅꯦ ꯌꯦꯡꯉꯨꯁꯤ ꯃꯥꯡꯅ ꯃꯔꯣꯝ ꯁꯧꯔꯀꯥꯟꯗ ꯃꯥꯒꯤ ꯃꯊꯛꯁꯤꯗ ꯑꯗꯨꯝ ꯀꯥ ꯂꯩꯅꯤꯕ ꯃꯥꯒꯤ ꯍꯤꯟꯖꯥꯡ ꯅꯥꯄꯤꯁꯦ ꯂꯦꯛꯐꯝ ꯂꯣꯏ ꯀꯪꯉꯦ ꯑꯩꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯦꯕ ꯎꯕꯗ ꯌꯦꯡꯁꯤꯔꯥ ꯁꯟꯁꯥꯏꯌꯦ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯀꯣꯏꯊꯤ ꯊꯤꯔꯦ ꯑꯗꯨꯒ ꯅꯪꯅ ꯃꯊꯛꯇ ꯀꯗꯧꯔꯤꯕ ꯍꯩꯅꯧ ꯑꯁꯪꯕꯗꯣ ꯑꯅꯤ ꯑꯍꯨꯝꯗ ꯍꯦꯛꯂꯛꯄꯅꯦ ꯀꯩꯅꯣ ꯇꯧꯔꯒ ꯁꯣꯏꯔꯒ ꯀꯩꯅꯣ ꯇꯧꯕꯗꯣ ꯐꯧꯗꯣꯛꯑ ꯊꯝꯃꯒ ꯀꯣꯟꯅ ꯆꯥꯅꯕ ꯁꯦꯝꯖꯦꯅ ꯇꯧꯕ ꯑꯗꯨ ꯅꯪ ꯑꯝꯇ ꯁꯦꯝꯍꯟꯒꯦꯅ ꯐꯖꯗ꯭ꯔꯦ ꯍꯦꯛꯄꯅ ꯃꯥꯒꯤ ꯃꯊꯧ ꯍꯩꯅꯧ ꯃꯈꯜ ꯃꯥꯟꯅꯗꯕꯅꯤ ꯁꯤꯁꯤꯅ ꯑꯇꯩꯗꯨꯅꯦꯕ ꯍꯩꯅꯧ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯣ ꯑꯗꯨꯅ ꯁꯤ ꯈꯛꯇꯅꯦꯕ ꯑꯇꯩꯁꯤꯅ ꯑꯃꯨꯕꯗꯣ ꯍꯦꯛꯄꯅ ꯃꯥꯒꯤ ꯃꯊꯧ ꯁꯦꯝꯕ ꯁꯥꯕꯅ ꯑꯩꯒꯤ ꯏꯊꯧ ꯍꯧꯔꯛꯑꯒꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯁꯦꯝꯊꯔꯁꯤ ꯁꯤ ꯃꯈꯥꯗ ꯑꯗꯨꯝ ꯐꯝꯃ ꯁꯦꯝꯃꯁꯤ ꯁꯥꯕꯁꯤꯗ ꯍꯣꯏ ꯁꯦ ꯍꯌꯦꯡꯋꯥꯏ ꯃꯆꯥ ꯊꯣꯏꯅꯦ ꯄꯄꯥꯅꯦ ꯃꯃꯥꯅꯦ ꯆꯥꯅꯅꯕ ꯀꯣꯟꯅ ꯆꯥꯅꯅꯕ ꯁꯦꯝꯗꯣꯏꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯍꯛꯆꯥꯡ ꯑꯝꯇ ꯉꯝꯅꯗꯕꯅꯤꯅ ꯆꯥꯕ ꯌꯥꯗꯦ ꯊꯣꯏꯊꯣꯏꯁꯨ ꯆꯥꯕ ꯌꯥꯗꯦ ꯄꯄꯥꯁꯨ ꯌꯥꯗꯦ ꯄꯥꯏꯕꯗꯤ ꯌꯥꯏꯌꯦ ꯄꯥꯏꯌꯣ ꯋꯥ ꯄꯥꯜꯂꯦ ꯆꯔꯣꯡ ꯄꯥꯜꯂꯦꯀꯣ ꯑꯝꯇ ꯎꯠꯂꯧꯅꯦ ꯆꯔꯣꯡꯗꯣ ꯋꯥ ꯕ꯭ꯂꯦꯁꯤ ꯃꯥꯜꯂꯦ ꯁꯤꯒꯤ ꯍꯩꯅꯧꯁꯤꯗꯤ ꯕ꯭ꯂꯦꯁꯤꯒ ꯌꯥꯝ ꯃꯥꯟꯅꯩ ꯑꯝꯇ ꯃꯥꯏꯒ ꯑꯝꯇ ꯑꯣꯟꯁꯤꯟꯅꯔꯛꯎꯅꯦ ꯑꯝꯇ ꯌꯦꯡꯉꯛꯎꯅꯦ ꯁꯣꯝꯗ ꯕ꯭ꯂꯦꯁꯤ ꯃꯥꯜꯂꯤꯀꯣ ꯍꯩꯅꯧꯁꯤꯗꯤ ꯇꯌꯥꯔꯤꯒꯤ ꯄꯨꯊꯣꯛꯆꯔꯛꯑꯦ ꯃꯥꯅ ꯍꯦꯛꯆꯔꯨꯔꯕꯅꯤꯅ ꯃꯥꯅ ꯁꯦꯝꯗꯔꯛꯏꯁꯦ ꯍꯌꯦꯡꯋꯥꯏ ꯆꯥꯅꯕ ꯍꯩꯅꯧ ꯑꯀꯪꯕ ꯑꯊꯨꯝꯕ ꯀꯔꯤ ꯀꯧꯏ ꯊꯥꯡꯁꯦ ꯃꯣꯏ ꯃꯌꯥꯡꯅꯗꯤ ꯀꯦꯟꯗꯤꯒ ꯍꯥꯏꯕꯗꯣ ꯑꯍꯟꯕ ꯂꯩꯔꯛꯄꯅꯤ ꯌꯦꯜꯂꯣꯗ ꯉꯥꯎꯖꯕꯤꯅꯦ ꯑꯩꯗꯤ ꯑꯗꯨ ꯑꯩ ꯑꯔꯥꯛꯁꯤꯅ ꯈꯔꯗꯤ ꯄꯥꯝꯃꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯀꯀꯥꯒꯤ ꯄꯨꯟꯁꯤꯗ ꯂꯥꯛꯄꯗꯒꯤ ꯆꯝꯕꯤ ꯍꯥꯏꯕꯗꯣ ꯑꯣꯏꯒꯅꯤ ꯆꯝꯇꯛ ꯑꯣꯏꯒꯅꯤ ꯌꯦꯜꯂꯣꯗ ꯉꯥꯎꯖꯕꯤ ꯕ꯭ꯂꯦꯁꯤꯁꯦ ꯌꯦꯡꯉꯣ ꯍꯋꯥꯏꯖꯥꯔ ꯏꯅꯦ ꯍꯣꯏ ꯍꯩꯅꯧ ꯑꯆꯥꯔ ꯁꯦꯝꯒꯦꯅ ꯇꯧꯔꯝꯕꯗꯣ ꯌꯥꯝꯗ꯭ꯔꯦꯅ ꯑꯃꯨꯛ ꯍꯦꯛꯎꯁꯦꯅ ꯀꯥꯈꯠꯂꯛꯏꯅꯦ ꯑꯗꯨ ꯍꯩꯅꯧꯗꯨꯁꯨ ꯃꯣꯏꯅ ꯈꯔ ꯀꯩꯅꯣ ꯇꯧꯔꯝꯃꯕ ꯃꯥꯜꯂꯦ ꯌꯣꯡꯁꯤꯗꯤꯕ ꯌꯥꯝ ꯆꯥꯎꯕ ꯃꯥꯜꯂꯦ ꯈꯔ ꯆꯥꯎꯕ ꯃꯥꯜꯂꯦ ꯃꯌꯥꯝꯁꯨ ꯍꯩꯅꯧ ꯆꯥꯎꯔꯦ ꯁꯤꯒꯤ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏ ꯃꯈꯥꯒꯤꯁꯤꯡꯁꯤꯅ ꯍꯦꯛꯑꯝꯃꯗꯤ ꯃꯣꯏꯁꯨ ꯐꯅꯌꯥꯝ ꯀꯩꯅꯣ ꯇꯧꯖꯒꯗꯕꯅꯤ ꯑꯁꯣꯝ ꯅꯥꯀꯟꯗ ꯅꯞꯄ ꯂꯩꯈ꯭ꯔꯦ ꯃꯁꯥꯗꯣ ꯑꯩꯁꯦ ꯈꯨꯠꯂꯥꯏꯁꯨ ꯅꯥꯇꯩ ꯈꯔ ꯆꯥꯗꯕ ꯑꯩꯈꯣꯏꯒꯤꯁꯦ ꯂꯩꯇꯦꯗꯅ ꯀꯗꯥꯏꯗꯒꯤ ꯂꯧꯔꯨꯅꯤ ꯌꯨꯝꯂꯣꯝꯗ ꯑꯣꯏꯗꯤ ꯋꯥ ꯑꯃ ꯀꯔꯤ ꯑꯃ ꯑꯗꯨꯝ ꯁꯦꯝꯕ ꯌꯥꯏ ꯁꯤꯗꯗꯤ ꯁꯤꯒꯤ ꯁꯦꯝꯃꯤꯁꯤꯁꯨ ꯋꯥꯏ ꯇꯩꯅꯕꯒꯤ ꯃꯈꯣꯛ ꯌꯥꯗꯕ ꯑꯃꯒ ꯋꯥꯀꯣꯛ ꯑꯃ ꯌꯣꯡ ꯇꯥꯟꯕꯒꯤ ꯑꯃꯒ ꯂꯩꯔꯝꯕꯅꯦ ꯑꯗꯨ ꯇꯧꯔꯒ ꯁꯦꯝꯃꯤ ꯃꯣꯏ ꯆꯔꯣꯡ ꯃꯔꯤꯔ ꯀꯩꯅꯣ ꯄꯥꯜꯂꯦ ꯑꯩ ꯑꯗꯨꯝ ꯇꯧꯔꯒ ꯑꯇꯩ ꯍꯥꯞꯇꯣꯛꯑꯒ ꯑꯗꯨꯝ ꯌꯥꯝ ꯄꯤꯛꯄꯗꯤ ꯑꯣꯏꯔꯝꯃꯣꯏ ꯌꯥꯝ ꯄꯤꯛꯄꯕꯨꯗꯤ ꯅꯠꯇꯦ ꯑꯃꯗꯤ ꯆꯥꯎꯃꯟꯈꯤꯕꯗꯤ ꯍꯩꯖꯤꯡꯕꯨ ꯐꯥꯔꯛꯀꯗꯧꯔꯦ ꯄꯦꯠ ꯈꯇꯪ ꯄꯦꯇꯛ ꯑꯗꯨꯗꯤ ꯆꯥꯕ ꯑꯗꯨꯝ ꯍꯥꯎꯔꯅꯤ ꯁꯤ ꯑꯆꯧꯕ ꯑꯃ ꯄꯥꯜꯂꯝꯃꯦꯍꯦ ꯃꯔꯝꯗ ꯎꯗꯕꯅꯤ ꯁꯤꯁꯨ ꯄꯥꯜꯂꯦ ꯑꯗꯨꯗ ꯆꯪꯉꯨꯔ ꯅꯣꯏꯁꯨ ꯃꯥꯏꯅ ꯀꯦꯜꯂ ꯀꯩꯅꯣ ꯇꯧꯖꯈ꯭ꯔꯅꯤ ꯁꯤꯗ ꯑꯆꯧꯕꯁꯦ ꯑꯣꯏꯅ ꯍꯦꯛꯑꯁꯤ ꯍꯟꯗꯛ ꯌꯥꯎꯔꯦ ꯁꯣꯝ ꯅꯥꯀꯟꯗ ꯑꯣꯏꯅ ꯊꯣꯛꯂꯛꯑꯣ ꯀꯀꯥ ꯁꯤꯗꯁꯨ ꯑꯃꯁꯨ ꯄꯥꯜꯂꯦ ꯍꯩꯅꯧ ꯍꯦꯛꯄꯒꯤ ꯌꯥꯝ ꯂꯥꯏꯕ ꯑꯃ ꯂꯩꯔꯝꯃꯦ ꯂꯣꯏ ꯊꯣꯛꯂꯛꯑꯦ ꯀꯀꯥ ꯅꯪꯒꯤ ꯐꯤ ꯄꯨꯜꯂꯤꯗꯣ ꯁꯤꯗ ꯃꯟꯒꯦꯕꯨ ꯇꯧꯔꯦ ꯍꯟꯗꯛꯇꯤ ꯌꯥꯎꯔꯛꯑꯦ ꯑꯆꯧꯕ ꯄꯥꯝꯃꯤ ꯌꯥꯜꯂꯁꯤꯔꯥ ꯁꯤ ꯃꯉꯥꯁꯦ ꯍꯦꯛꯑꯦ ꯑꯗꯨꯒ ꯃꯥꯅꯦ ꯄꯣꯠ ꯅꯩꯈꯥꯏꯔꯝꯕꯁꯦ ꯁꯥꯎꯅꯤꯡꯉꯦ ꯅꯠꯇꯦ ꯃꯣꯏꯅ ꯆꯥꯕꯁꯨ ꯅꯠꯇꯦ
ꯌꯥꯝ ꯍꯧꯖꯤꯛ ꯑꯆꯧꯕ ꯈꯔ ꯑꯃꯒ ꯑꯃꯨꯛ ꯍꯦꯜꯂꯛꯄꯗꯨꯅꯤ ꯇꯨ ꯁꯤꯗ ꯃꯆꯥ ꯑꯩꯅ ꯑꯍꯥꯟꯕ ꯍꯦꯛꯄꯗꯨꯒ ꯁꯤꯗ ꯃꯆꯥ ꯈꯔ ꯑꯃꯒ ꯂꯩ ꯑꯩꯈꯣꯏꯒꯤ ꯃꯦꯗꯥꯝꯅ ꯃꯁꯤ ꯀꯣꯟꯅꯔꯣꯏ ꯁꯦꯝꯅꯤ ꯁꯦꯝꯃꯗꯤ ꯈꯤꯇꯪ ꯃꯄꯨꯡ ꯐꯥꯅ ꯁꯦꯝꯖꯦꯅ ꯃꯦꯗꯥꯝꯅ ꯇꯥꯛꯄꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯈꯔ ꯍꯦꯛꯎꯔꯦ ꯑꯩ ꯋꯥꯍꯩꯁꯦ ꯀꯔꯤ ꯐꯥꯎꯕꯤ ꯃꯦꯗꯥꯝ ꯒꯥꯔꯤꯗꯣ ꯀꯧꯔꯛꯀꯅꯣ ꯅꯠꯇꯦ ꯁ꯭ꯇꯦꯟꯗꯔ ꯌꯥꯎꯕ ꯃꯥꯜꯂꯦ ꯑꯩꯈꯣꯏ ꯁ꯭ꯇꯦꯟꯗꯔ ꯌꯥꯎꯗꯦ ꯆꯥꯝꯊꯣꯛ ꯃꯆꯥꯗꯨꯅ ꯆꯥꯝꯊꯣꯛ ꯊꯕꯛꯁꯦ ꯃꯃꯥꯒ ꯃꯆꯥꯒꯁꯦ ꯃꯃꯥꯅ ꯍꯦꯟꯁꯨ ꯍꯦꯟꯗꯦ ꯃꯆꯥꯅ ꯋꯥꯠꯁꯨ ꯋꯥꯠꯇꯦ ꯑꯗꯨꯅꯤ ꯐꯕꯒꯤ ꯆꯥꯡꯁꯦ ꯑꯩꯅ ꯇꯥꯛꯄꯒꯤꯅꯤꯅꯦ ꯃꯃꯥꯅ ꯆꯥꯛ ꯏꯟꯖꯥꯡ ꯂꯣꯏꯔꯗꯤ ꯀꯔꯤ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯣ ꯃꯃꯥꯅ ꯆꯥꯛ ꯊꯣꯡ ꯆꯠꯈ꯭ꯔꯗꯤ ꯃꯆꯥꯅ ꯏꯟꯖꯥꯡ ꯁꯦꯝꯖꯤꯜꯂꯛꯀꯅꯤꯒ ꯍꯥꯏꯕꯒꯤ ꯃꯑꯣꯡꯂꯕꯅ ꯍꯥꯏꯁꯦ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯗꯤ ꯀꯔꯤ ꯄꯨꯊꯣꯛꯄ ꯈꯣꯠꯇꯣꯛꯄ ꯑꯃ ꯄꯨꯈꯝ ꯇꯥꯡꯗꯣꯛꯄ ꯆꯥꯛ ꯏꯁꯤꯡ ꯄꯨꯊꯣꯛꯄ ꯌꯦꯁ ꯆꯨꯝꯃꯦ ꯑꯗꯨꯗꯤ ꯇꯥꯛꯄꯤꯔꯤꯕꯅꯤ ꯑꯩꯅ ꯐꯖꯅ ꯆꯥꯝꯊꯣꯛꯎꯀꯣ ꯌꯥꯝ ꯍꯩꯔꯦ ꯏꯆꯥꯅꯨꯄꯤ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯛ ꯂꯥꯛꯑꯣ ꯏꯆꯥꯅꯨꯄꯤ ꯍꯥꯏꯅ ꯏꯕꯦꯝꯃꯒ ꯍꯥꯏꯌꯨ ꯏꯆꯥꯅꯨꯄꯤꯒ ꯌꯥꯝ ꯍꯩꯅꯗꯦꯗ ꯂꯦꯁꯤ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯛ ꯆꯥꯔꯨ ꯂꯥꯛꯑꯣ ꯍꯥꯏꯕ ꯅꯠꯇꯕ ꯂꯦꯁꯤ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯛ ꯂꯣꯏꯔꯗꯤ ꯃꯃꯥꯅ ꯀꯔꯤ ꯇꯧꯅꯤ ꯍꯥꯏ ꯄꯨꯈꯝ ꯇꯦꯡꯀꯣꯠ ꯊꯥꯡꯗꯣꯛꯇꯅ ꯆꯥꯛ ꯏꯁꯤꯡ ꯀꯔꯤ ꯅꯈꯨꯠ ꯅꯁꯥ ꯍꯥꯝꯗꯣꯛꯇꯅ ꯄꯨꯊꯣꯛꯅꯕ ꯇꯧꯔꯨ ꯂꯥꯛꯑꯣꯅ ꯇꯥꯛꯏꯕ ꯕ꯭ꯂꯦꯁꯤ ꯀꯩ ꯃꯃꯥꯅ ꯍꯥꯏꯁꯦ ꯌꯥꯕ꯭ꯔꯣ ꯌꯥꯏ ꯆꯥꯛ ꯆꯥꯔꯝꯗꯥꯏ ꯑꯣꯏꯔꯗꯤ ꯏꯁꯤꯡ ꯃꯥꯏꯁꯤꯡ ꯀꯔꯤꯅꯣ ꯃꯤꯠꯇꯨꯕꯨ ꯁꯦꯞꯄ ꯌꯦꯡꯉꯤꯗꯨꯕꯣ ꯐꯥꯒꯤ ꯅꯪ ꯅꯃꯤꯠ ꯁꯦꯞꯈꯤꯅꯤꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣꯅꯦꯗ ꯍꯩꯅꯧꯁꯦ ꯃꯨꯟꯕ ꯃꯇꯝꯐꯥꯎꯁꯨ ꯊꯝꯕ ꯌꯥꯗꯦ ꯍꯥꯟꯅꯅ ꯄꯤꯛꯏꯉꯩꯗꯅ ꯃꯈꯥꯗ ꯑꯦꯇꯦꯛ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯁꯥꯊꯤꯕꯤ ꯑꯃ ꯂꯩ ꯂꯣꯛꯗ꯭ꯔꯥꯎꯕꯤ ꯑꯃ ꯑꯗꯨꯒ ꯑꯃꯨꯛ ꯍꯧꯖꯤꯛ ꯈꯔ ꯆꯥꯎꯔꯛꯑꯕ ꯃꯇꯝ ꯂꯣꯛꯗ꯭ꯔꯥꯎꯕꯤ ꯊꯣꯛꯇꯕ ꯃꯇꯝꯁꯤꯗꯅ ꯑꯃꯨꯛ ꯔꯤꯌꯦꯜ ꯂꯣꯛꯗ꯭ꯔꯥꯎꯕꯤ ꯉꯁꯥꯏ ꯐꯦꯃꯤꯂꯤ ꯑꯣꯏꯅ ꯄꯨꯂꯞ ꯂꯥꯛꯑꯦ ꯌꯣꯡꯅꯤꯀꯣ ꯏꯟꯖꯥꯡ ꯅꯥꯄꯤ ꯃꯌꯥꯝꯁꯨ ꯂꯣꯏꯅꯃꯛ ꯃꯥꯡ ꯇꯥꯛꯍꯜꯂꯒ ꯆꯠꯈ꯭ꯔꯦ ꯅꯨꯡꯁꯥꯅ ꯈꯔ ꯑꯃ ꯍꯥꯠꯄꯅꯦ ꯑꯗꯒꯤ ꯌꯣꯡꯖꯥꯎꯁꯤꯡꯅ ꯑꯃꯨꯛ ꯅꯩꯈꯥꯏꯔꯝꯕꯅꯦ ꯍꯤꯡ ꯀꯥꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤꯗꯤ ꯊꯥꯗꯕ ꯌꯥꯗꯦ ꯍꯣꯠꯅꯗꯕ ꯌꯥꯗꯦ ꯍꯟꯕ ナꯏꯗꯦ ꯀꯔꯤꯑꯕ ꯍꯟꯕ ꯅꯥꯏꯕ ꯌꯥꯗꯦ ꯍꯥꯏꯕ꯭ꯔꯣ ꯀꯔꯤꯅꯣꯝ ꯍꯥꯏꯇꯥꯔꯦ ꯂꯦꯞꯄ ꯌꯥꯗꯦ ꯍꯟꯕ ꯌꯥꯗꯦ ꯄꯨꯛꯅꯤꯡ ꯍꯟꯊꯕ ꯌꯥꯗꯦ ꯃꯣꯏꯅ ꯑꯍꯨꯝ ꯅꯩꯈꯥꯏꯔꯁꯨ ꯑꯩꯈꯣꯏꯅ ꯃꯔꯤ ꯃꯉꯥ ꯊꯥꯖꯤꯟꯒꯗꯕꯅꯤ ꯋꯥꯍꯩꯗꯣ ꯏꯟꯊꯣꯛ ꯋꯥꯔꯦꯗ ꯃꯣꯏ ꯀꯥꯡꯕꯨꯁꯦ ꯍꯥꯏꯅ ꯃꯌꯥꯝ ꯀꯩꯅꯣꯁꯦ ꯑꯗꯨꯝꯅ ꯋꯥꯕ ꯅꯠꯇꯤꯌꯦ ꯌꯦꯡꯅꯤꯡꯗꯕ ꯃꯤꯅꯗꯤ ꯑꯃꯨꯛ ꯋꯥꯏ ꯍꯥꯏꯗꯣꯏꯅꯦꯕ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯕ ꯃꯤꯅꯗꯤ ꯑꯃꯨꯛ ꯅꯨꯡꯁꯤꯅ ꯇꯥꯗꯣꯏꯅꯦꯕ ꯆꯨꯝꯃꯦ ꯑꯗꯨꯕꯨꯗꯤ ꯃꯊꯪꯗꯗꯤ ꯃꯌꯥꯝ ꯑꯩ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯍꯦꯛꯄꯗ ꯐꯅꯦꯛ ꯃꯄꯥꯟ ꯅꯥꯏꯕ ꯔꯥꯅꯤ ꯐꯤ ꯏꯜꯂꯒ ꯑꯩ ꯐꯤꯒꯦꯗꯤ ꯂꯩꯖꯗꯦ ꯑꯩꯉꯣꯟꯗ ꯁꯤꯗꯗꯤ ꯐꯤꯒꯦ ꯄꯣꯔꯛꯇꯦ ꯑꯗꯨꯅ ꯔꯥꯅꯤ ꯐꯤꯒ ꯃꯄꯥꯟ ꯅꯥꯏꯕꯒ ꯏꯜꯂꯒ ꯑꯩ ꯀꯩꯅꯣ ꯇꯧꯔꯛꯑꯅꯤ ꯄꯣꯠ ꯍꯦꯛꯂꯛꯀꯅꯤ खर नाना तौदरी स्टैंडर्ड से खरदी लेरकदोरी दिल्ली दे इंजांग नापी हे अदी अदुमाइन तौगदुने हैरो अदा मयाम अखोइना अदुगिनिदा हाइजे कनोना जी योंगना खरा मु हेक्टत योंगलागा अदगी कनोजे लोइनमक मांगनेना अखोइना कनो तौजे हैनौजे कंगलगा थमगा कन तौबदे सिनी तोसलक फोगदोपिदो खितंग फुटलगा अदु सेमजे तौने कैंडी गा हैनबदा मयांगनादि दो अखोइदि अमो असिनबरिया आई चाबा सुई हेत्रे हाबा अदुना सिनी खरा यामना हापते यारो मादि हई चाबा हईतेबको अदु साइनी याम चारेका साइनीदे लोइनमक चाथोखिबगी हजि अमत्ते याद्रे अदुना अखोइ काना करेमनाबा मोइले अखोइ इजौना मरम मरक आइना अखोइ काजे इजौना सुकोबने थाइनगी मिंगौसे मांगलरोइगेना थाइनी मिंगदे इजौ कौनब्रो आइजे यामदे इजौ कौले हाइदना इजौ ओदि अखोइगी कइनोगी मुस्लिम इसिन नाउना कौले इजौ कौले इजौ कौ सुमना कौवे हाबने अदुमाइना मुस्लिम इसिन नाउना अयाम कौबनी इजौ ओजिदि ताचौ न कौने ताचौ तादा तामो सुम कौरिबनिदा चिनजिदा थोलक बाय जौ गायनागा थाइना योंकोटना खोलगा कनो तौरा चाबदो नुक्सिदा हापगा मेट चानिंगबने कनोगा नुक्सिदा हापा मेला चाबदा अदुने अइना पाकना सुइदो हाइजे नंग करि हाइन खल्लिनो अइना हाबदा पाना खल्लिराबा मरुदिना अदुगु साइना ने
pan haya lo sa na ko chokani sila nang adu ki dia ai tawra ba Anh tàu nó phun cả đi. Pura mana Lấy xí đó ta. nang phom ta ba ta da wa te yam ki to khu to no khu chokani thang ni ma sa thebi Đuôi nó xoay. sang to adu Cái em than nữa. adum tharap to phau da padri pasan gi ni ba Khi à vậy. adu dei khare en tha ya ni pa mal le sila Hiểu vậy. hadi phutlaga phau dui ne ba Phim tháo cái gì đấy cái sắm cho giấy nó bay cái sắm bùn bé đó cái sắm gì. chui jai na rabi samlang lag gi Thì nó yên lắm. Sep na yek lag pa nate Sep na yeng lag pa mi jing du na Dạ để tao lên được. Ngon thì phải dẫn sẽ. Ihalagi ne khali ba Xem na ôi dâu. Yes, very good at the mana. Ôi nó tao phù phù gì đó. Ay, gidi aja semuanya. Na min thaga tra nang atam thaga se ai ta nang to tor bodi. Nang ta này thà cái tập ạ. Okay, kana thaga le no. Mình lôi thà cái. Kana na thaga le no ta biro. Kana na thaga le no ta biro. Mình cha với mà nó nằm. Kana na thaga le no. Ko ngau re, mayam ko. Đi nó bay cái nó bị thế. Khazar ba angle da ye goda khazar ba na me ya ko gina athi ba angle da ye nga ga Kana hai no. Ai ko ngau re, ai ko ngau re. Enggak, ini tuh biar deh. Nang thang to thau je te. angang na thang atho ba be de angang nang na hayeng ba sabi phara akanda thang atho Nang ina mu se gi do kai no. Gini. Bisa lo siapa ti nge. Mina siapa ti ngo. Siap tak dia kalau siapa yang mau kan. min se para ba jai rasi lai se pa ulo o Uli. Wah, ai gi khazawa ai gi kali english ta hairo kali no ini sekali hai no beautiful, nate ai gi haisimba skillful hai ta skill jam na lai ba. ai gi skill jem ti yang lo me sima di ka tharo ni no mu mandre Mapangan je kali dikali. Hai no ho na du muk na sana tu ngai. Adu wersu man se la we ne si zo ai gi top top skill ne na kon skill kya lai. khang de Skill am to wai je to. nang la dam khangam ga ni ai gi skill je kai no Dang. besi a hai no do test ma chi am to gono ko Hai no ko sar di loi re be. Am hugzik loi crack fajana soida gre koi gi. sam so ko pa do na Rasheshwari na loina cham thokare. si su Cham thokare. Soida gre. Ha. Si hana phula je adu haptala pura je minute mangam tiri am kuina phulo ya di am kanu ta ber laung phutom te bu ko kitang shop o hen be wane ba minute mangam phulaga mahi de phajana chi thoga thamani ma na bu ya man do ma ai han o tu di khoi isana yengjar je bu ko kara hai do kara hai do la ja hai do jan ko na loksala ji sing to ko da si chini ji am po wan ku pong da ta da jana hai no ji pa sida hapsal le me hai hai tre sida hapsal lage du ko tang kui de bi na ku si uda idi phajan chaninga bani asang ju uda hadi mapung phar ko yam haung matam ne ado mayam kaino to uda kaino asang ba chab je mayam thum moro ka tor ga yam hau chanai dana aina thum moro yaw dana haino jinga haidi haino bi wan ta haira chab dana hairanga haidu khak chab du hau je thum moro yaw de bi thum moro ka tor chab je idi kya pam de ba angau kariya ne kaino nang na ngaw khan khan lai jina nang di kai tare adu de ade da mi loi de ma sa nei thum moro ha da na aji thum moro hap do pam de masagi hainga chab da hau ya ko me no mai da ai ga ma ga onara ban ya re ka dorge adumai to kan to mayam ni am pam ni yeng nen to sa sa no pa je
ꯑꯩꯒꯤ ꯌꯥꯁꯦ ꯌꯥꯝ ꯅꯪ ꯍꯧꯖꯤꯛ- ꯃꯈꯥꯒꯤꯁꯤꯅ ꯑꯩꯅ ꯃꯊꯛꯇ ꯑꯣꯟꯈꯠꯂꯦꯕ ꯑꯩꯈꯣꯏ ꯀꯀꯥꯒꯤꯗꯤ ꯌꯥꯝ ꯈꯠꯅ ꯍꯥꯏꯔꯦ ꯑꯩꯗꯤ ꯍꯥꯏꯅ ꯂꯩꯔꯅ ꯍꯥꯡ ꯐꯕ ꯌꯥꯗꯧ ꯑꯗꯨꯒꯤ ꯁꯛꯐꯝꯗꯣ ꯀꯥꯟꯅꯕ ꯑꯃ ꯂꯥꯛꯀꯅꯤ ꯀꯩꯅꯣ ꯈꯪꯕ꯭ꯔꯥ ꯃꯪꯀꯤ ꯂꯥꯛꯄꯗ ꯇꯥꯟꯅꯕ꯭ꯔꯥ ꯑꯗꯨꯁꯨ ꯌꯥꯏ ꯑꯗꯨ ꯅꯠꯇꯕꯗ ꯌꯥꯝꯅ ꯃꯌꯥꯝꯒꯤ ꯂꯩꯕꯥꯛꯀꯤ ꯑꯣꯏꯅ ꯀꯥꯟꯅꯒꯗꯕ ꯊꯕꯛ ꯑꯃ ꯂꯩ ꯇꯥꯅꯤꯡꯗꯔꯦ ꯂꯩꯕꯥꯛꯀꯤ ꯑꯣꯏꯅ ꯀꯥꯟꯅꯔꯔꯣꯏ ꯑꯩ ꯉꯝꯃꯔꯣꯏ ꯂꯩꯕꯥꯛꯀꯤ ꯑꯣꯏꯅ ꯀꯥꯟꯅꯒꯗꯕꯗꯤ ꯗꯨꯔꯒꯥ ꯄꯨꯖꯥꯒꯤ ꯃꯇꯝꯗ ꯂꯥꯏꯒ ꯑꯩꯒ ꯆꯥꯡꯗꯝꯅꯔꯛꯀꯅꯣ ꯍꯥꯏꯕꯅꯦ ꯂꯥꯏꯒ ꯅꯪꯒ ꯆꯥꯡꯗꯝꯅꯕ ꯅꯠꯇꯦ ꯁꯥꯕ ꯌꯥꯅꯤ ꯍꯥꯏꯕ ꯄꯨꯖꯥꯒꯨꯝꯕ ꯇꯧꯕꯗꯨ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯅꯕꯗꯣ ꯌꯥꯅꯤ ꯌꯥꯍꯜꯂꯒꯦ. ꯌꯥꯍꯜꯂꯅꯤ ꯌꯥꯝ ꯃꯨꯜꯂꯁꯨ ꯍꯧꯔꯣꯏꯕꯀꯣ ꯄꯣꯛꯀꯟꯕꯤ ꯅꯪꯅ ꯃꯌꯥꯝ ꯃꯆꯨꯁꯦ ꯃꯦꯆꯤꯌꯣꯔ ꯑꯣꯏꯁꯜꯂꯛꯄꯒꯤ ꯈꯤꯇꯪ ꯌꯦꯜꯂꯣ ꯈꯔ ꯆꯪꯉꯛꯀꯗꯧꯔꯤ ꯌꯥꯝ ꯍꯥꯎꯕ ꯃꯇꯝꯅꯦ ꯍꯩꯅꯧꯒꯤ ꯁꯤꯁꯦ ꯑꯁꯪꯕ ꯑꯣꯏꯅ ꯆꯥꯕꯗ ꯑꯩꯈꯣꯏꯒꯤ ꯊꯨꯝꯕ ꯑꯃ ꯌꯥꯎꯕ ꯄꯨꯔꯥ ꯑꯃꯨꯟꯕꯁꯨ ꯅꯠꯇꯕꯗꯣ ꯑꯗꯨ ꯆꯤꯅꯤꯗꯨ ꯊꯨꯝꯗꯧ ꯃꯥꯟꯕ ꯋꯥꯅꯤ ꯀꯔꯤꯝ ꯊꯨꯝꯃꯣꯏꯕ ꯌꯥꯝꯕ ꯄꯣꯠ ꯅꯠꯇꯦꯕ ꯌꯥꯔꯦ ꯑꯩꯅ ꯆꯤꯅꯤꯁꯦ ꯍꯥꯞꯆꯤꯜꯂꯒ ꯑꯩꯈꯣꯏꯒꯤ ꯅꯨꯡꯗꯥꯡ ꯑꯃ ꯍꯥꯏꯒꯗ꯭ꯔꯥ ꯅꯣꯡꯃ ꯁꯨꯃꯥꯏꯅ ꯊꯝꯃꯅꯤ ꯃꯥꯏ ꯃꯍꯤꯁꯦ ꯆꯨꯞꯁꯤꯟꯈꯤꯅꯕ ꯍꯥꯏꯇꯥꯔꯦ ꯍꯩꯅꯧꯁꯤꯗ ꯆꯤꯅꯤ ꯑꯊꯨꯝꯕꯁꯦ ꯂꯣꯏ ꯆꯨꯞꯁꯤꯟꯈꯤꯅꯕ ꯑꯗꯨꯒ ꯍꯌꯦꯡ ꯑꯃꯨꯛ ꯐꯧꯗꯣꯏꯅꯦ ꯅꯨꯡꯁꯥꯗ ꯐꯧꯕꯗꯣ ꯅꯣꯡꯃꯈꯛ ꯐꯧꯔꯅꯤ ꯅꯣꯡꯃꯒꯤ ꯃꯇꯨꯡꯗꯗꯤ ꯎꯔꯨꯝꯗ ꯑꯣꯏꯅ ꯐꯧꯔꯅꯤ ꯅꯨꯡꯁꯥꯗ ꯑꯗꯨꯝ ꯐꯧꯔꯒꯁꯨ ꯄꯣꯠꯇꯨ ꯂꯣꯏꯅꯃꯛ ꯀꯪꯕ ꯍꯦꯟꯖꯜꯂꯒ ꯐꯤꯕꯝ ꯆꯥꯕ ꯃꯍꯥꯎ ꯌꯥꯎꯔꯣꯏꯕꯀꯣ ꯅꯣꯡꯃꯈꯛ ꯈꯔ ꯐꯧꯔꯝꯃꯒ ꯎꯔꯨꯝꯗ ꯑꯃꯨꯛ ꯐꯧꯕꯗꯣ ꯁꯤꯁꯤꯅ